All India Football Federation AIFF ki meeting makhada Andhra Pradesh Football Association na sinduna mamangtha November 19 dagi hoduna chatharakhiba Dr. Talimaranao Junior Girls National Football Championship 2025-2026 Tier 1 da Manipur team na winner Oiduna Anouba Puwari Semkhre ngasi ayuk Andhra Pradesh ki Anantapur da laiba Rural Development Trust Stadium da sanakhiba final match da Manipur na West Bengal bu lakchana Panjal Mapan Sinoda maithiba piduna champion oiba ngamkhi match adu da Manipur gi Chingkhamayum Redima amasung team captain Longjam Nira Chanuna Panjal ahum Yaifabi Thokchomna Panjal ani amasung Mongjam Pusparanina Panjal amachan bangamkhi tournament adu Manipur na group C gi league match singda Gujarat pu Panjal ahum amada Chhattisgarh bu Panjal Mari Sinoda amadi Karnataka bu Panjal ani amada maithiba piduna group ki winner Oina semi-final changbangam championship asigi semi-final match ta Manipur na Tamil Nadu bu Panjal ani amada maithiba piduna final yoba ngamlakhibani Manipur gi team aduda Sagol Sem Asana manager Thongram Khunjangan bina head coach Surjit Naurem na assistant coach amadi Langoljam Prinkilata Chanuna physiotherapist oina sarukyakhi tournament aduda Manipur na champion oiba ngamlakpada All Manipur Football Association amfagi maikaidagi harau nungaiba phongdorakli National Football Championship aduda sarukyakhiba sanaroi amadi official sing lakliba tang 8 gi numit yungma matungda Imphal gi International Airport ta thunglaragani hairi ngasi mayam gi thojal degi akhoi West Bengal ga sanabda 9-0 da khoina trophy thoiraga kaaba ngamba haiba mai pak ba haiba ngasi oijare ngasi bogda sanarei basi ano go mayam ama team mayam ama laisi pangnop nop te yam phajana sanai atop formation ano ba technique kaya season na sanak pa yam ui tu laibak phabana khoi gi laiba khoi gi coach bu uzaba ka da ngang singsi ano ba technique formation mayam ama tak pa tu na ngang singsina ground the field apply tawrakpadagi maithiba haibadu leitana ngasi bawda semi final changaga final si changdana kaba ngambo oye haina ai khanjai si madi ai yam thagani oja ni bu adugo matung tarakpadu su oja singna haurei ba ngang sing nauna sanarei ba football sanara ko ngang sing sidagi experience se pubiraga da su dum apply tawraga takpiyu adugo ano ba champion mayam ama puthoksi all the best Manipur